अहानबदा मरोइबा पाउ पिजरी होम मिनिस्ट्री ना CSO अमदी कुकी गे सुदा लेबा मिलिटेंट सिंगा सानरिबा वारी सिंग ट्रांसपेरेंसी लेना मियामदा थमफम तो AAP मणिपुर की कोऑर्डिनेटर बिस्वाना थिंगमना हाइक्रे अमसुंग तुरेल की मरु चिंग की मफम सिंगा नोंग लेप्तना चुबना तुरेल खरगी इमाई वांखलक्रे खुदोंग थिनिंगाई की फिबमदी ओइट्री हाइरी खुरुमजरी SCB की पाव मीटिंग ताबीर सिंबु तराम नोक्चरी पाव संदोना पिजरी होम मिनिस्ट्री ना CSO अमदी कुकी के सुदा लेबा मिलिटेंट सिंगा सानरिबा वारी सिंग ट्रांसपेरेंसी लेना मियामदा थमफम थोई नोंमै कापनाबा लेपहनख्रबा मतुंग थोरकलिबा इरांगे मखल सिंग असिना सेंट्रल गवर्नमेंट ना मणिपुर मियामदा मास्टर स्टॉक अमा पिरकनबगे थौरांग तौबगुम तौरी हाइना AAP मणिपुर की कोऑर्डिनेटर बेस्वाना थिंगमना हाइक्रे मणिपुर प्रेस क्लब ता आम आदमी पार्टी के नॉर्थ ईस्ट इंचार्ज राजेश शर्मा याउना पांगथोकपा पाउगी मिफम AAP मणिपुर की कोऑर्डिनेटर बिस्वाना थिंगमना मखा तारदुना होम मिनिस्ट्री ना लिसिंगनी कुनहुमदगे मे अहुमदगे थोलकलिबा इरांग असि इलीगल इमिग्रेंट ना थोखन बनी हाइबदी ngasi फाउबा इलीगल इमिग्रेंट सिंगना ताकथोकपा ngamdriba karigino हौजिकना मरम अमा मुक हाइरी मिनिस्ट्री ऑफ होम अफेयर्स की मखादा इरांग असिगा मरी लेना मैतई की CSO सिंह कुकी जो की CSO सिंह वारी साख्रे हौजिक अमुक सुदा लेबा कुकी मिलिटेंट का अमुक वारी सारीबा वारी असि हेना ट्रांसपेरेंसी लेना चथब चुमगने करी मतंगदा सानखी यानखी हाइबा मियामदा खंगहनफम थोई मणिपुर की इरांग असि खुदोंग चाबल लौरगा मैतई अमसुंग कुकीबु खुलाई ओइना सिजिनरगा सेंट्रल गवर्नमेंट के पांदम अमा फंगनबगिदमक बालीगी हमेंग ओइना ताहनबदी तौरोइदबनी हाइखी की अपुनबा की शक्तम से सिंगरप खुदिंगबक इवन इन द सुगी एग्रीमेंट मणिपुर की टेरिटोरियल इंटीग्रिटी कहलोय हाइबगी यान रोल से अदुदसु योबीरीबने अदुना सेंट्रल गवर्नमेंट ना सानरीबा मागी अचौबा पांदम मम फंगनबगी दमकता सानरीबा सिगी लालोंग सिदा अखोय कयाम कुइना थुरगा लैखिगनी अदुगा लोइनना अखोयना अमुक उजबदा अखोयगी नुंग अमना उसेक अहुम पालहन बसे मसिगी मवोंगदा पॉलिटिकल सोल्यूशन अमा नागा कुकी अमदी मैतई की ओइबा तोंगानबा सोल्यूशन अमा पुरकलगदी लेबाक्सी कायगदबा हेन हिंसा थोकदबा तोंगानबा सेपरेट एडमिनिस्ट्रेशन अमम अहुम जिगी ओइना सागलकपदा कैदोंगोइदसु आम आदमी पार्टी ना याबा ngamजरोय हाइबा वफम सिमसु अखोय थमजगे यारिबा मखै अथुबा मतमदा मणिपुर की इरांग से लोसिनबिदुना कोई कॉन्स्टिट्यूशनली कोई लॉ एंड ऑर्डर नापीदुना कोई मणिपुर की इरांग से अथुबा मतमदा लोसिनबियो हाइबा वफम सि मगा अपील तौजरे AAP की नॉर्थ ईस्ट इंचार्ज राजेश शर्मा ना AAP ना मणिपुर मियाम की लेपली लंबीदगी पार्लियामेंट की फ्लोर फावदा मणिपुर की इशू पुखतुना सॉल्यूशन पुरकदबनी हाइना लाउरगा लाकली लमदम मसीदा नॉर्मलसी हंजिनद्रिबा फावबा AAP ना सेंट्रल गवर्नमेंट सापू पीखिगनी चाही अनि फारबा इरांग असिना मरम ओइदुना मियोय कया अमा रिलीफ कैंप ता लेरी रिलीफ कैंप ता लेहौरिबा सिंगी फिबम यामना चादना लेरंबा थेंगनै गवर्नमेंट असिना मखोइदा मिटेंग अमता चंगबा ngamdriba करिगिनो नेशनल हाईवे हांगदोकलगा चथोक चसिन याहनगनी हाइख्रबसु ngasi फावा हांगबा ngamdri मसिना हेना मियामदा अवाबा पिहले BJP हारिबा पार्टी असिना लेरिबा मखै आइखोइ शांति लेना हिंगबा ओइथोकलोय हाइखी तो अभी मैं मणिपुर की जनता से भी अनुरोध करूंगा कि भारतीय जनता पार्टी के चंगुल से मणिपुर को आजाद करने के लिए भारतीय जनता पार्टी जो एक ऐसी पार्टी है जो जिस भी राज्य में होती है वहां झगड़े लगाने का काम करती है झगड़ा भारतीय झगड़ा पार्टी कहते हैं हमारे तो वो कहीं धर्म के नाम पे झगड़ा करवाते हैं कभी जातियों के नाम पे कराते हैं कहीं ट्राइब्स के नाम पे करवाते हैं तो इस भारतीय जनता पार्टी जब तक रहेगी तब तक हम बहुत ज़्यादा शांति की उम्मीद भी नहीं कर सकते इसलिए हम चाहेंगे कि हमारी पार्टी को आप लोग समर्थन दें और जहाँ जहाँ हमारे कार्यकर्ता हैं ज़्यादा से ज़्यादा संख्या में आप लोग पार्टी के साथ जुड़ें और हम एक मजबूत आम आदमी पार्टी का संगठन बनाएं ताकि आने वाले दिनों में जितने भी चुनाव हैं आम आदमी पार्टी अपनी भागीदारी कर सके कि मणिपुर की जनता की जो आज की स्थिति है उसको लेकर हमारी पार्टी चिंतित है हमारी पार्टी का नेतृत्व गंभीर है और हम विभिन्न प्लेटफॉर्म पर मणिपुर का मुद्दा उठाते रहे हैं आगे भी उठाते रहेंगे हम मणिपुर की जनता के साथ खड़े तुरेल की मरु चिंगी मफम सिंगदा नोंगलेप्तना चुबना तुरेल खरगी इमाई वांखटलक्रे खुदोंग थिनिंगाई की फिबमदी ओइद्री हाइरी
ISTV News na hakthengna yengsilubada hojik Nambul Turel gi horofam oiriba Kaunu chingdagi chentherakpa isingna Singda Dam gi spillway da ahenba ising chentherakpadagi Nambul Turel gi imai wangkhatlamba adu khudong thiningai ge level dagi hanthana chele adubu nong asina makatana leptana churakpa tarabadi ising imai asi hena wangkhalakpa gi fibam leibana mari leinaba department na cheksin thorang lokhatpagi tangai fadaba lei Singda Dam gi spillway dagi chentherakpa ising na manak nakpa kulgi mafam singda ichau gi awaba mayoknari amaromda Imphal Turel gi Khurai Haikru makhongda Turel ge Longnambal kai badagi Imphal East ta hana ising ichau gi awaba kaya mayokna khiba adugi mafam aduda ifut faurakpadagi department ki mari leinaba miyoi sing amadi leikai gi miyamna Turel Longnambal sembagi thabak chathari Karigumba nong asina leptana churaklabadi hana ising ichaugi awaba mayok nakiba adugumna amuk hana awaba nangadra haibagi mipaibasu leihori Public domain da tholaklaba Mac ki advertisement amada ART sizinaba haubiyu haibagi mahutta ART leptana chabiyu haina fonglakpa asi lana lamjingbani ART hidang nate antiretroviral therapy haibani haina haubam na nauna hairi Manipur Press Club ta pangthokpa paugi mifam amada masa HIV ga sagonaduna chahi kunmanga rom ART sizinaraga hingliba amasung activist ama oina HIV ga mari leinaba hiram asida thabak tawriba haubam na nauna makha taraduna India da HIV thengnakiba adudage listing amaga chamapan marifu tara nithoi dage National AIDS Control Organization NACO safonglaga National AIDS Control Program Phase 9 as atharakli hojik lairiba asi NSCP Phase 5 ki matamni hiram asiga mari lainana Max ki official singasu pau faungnaraga chumthoknaba khana khibadi laiki adubu authority amana makhoi gi senior singa tanabada haina like Hanna Laikiba Adumna Lehelasi Matanga Semdok Nabatauge Hirakiba Asimaksu Nungaiti Masigi Matanga Nako the Sucherol Ama Ikre Haiki Public platform amada public domain amada thamapa promotional video miyanda pau pigado report amakhakta ART chaba habasi yati hai therapy ni masi lying pathapni kanagumomta chemotherapy chaw harmoyaba radiation therapy chaw ko harmoyaba therapy lying pathapne ba adu simple mistake se akoina dubbing natraga hujik chawkalam matam editing tor ko semdok ko ka suyam lubo pot am oiroina thajeba but abruptly to my dissatisfaction sumain to bina akoi sumain tor ko lepsare matung ta badadi ko semdok na bo kone jage nan ma haireba as a person living with HIV ga sagon na leiba miwa moina ai hiram kya drug use ki lamda adigi HIV gi lamda ai dum sagon na yaujera ko mi neba for the last 3 decades adugumba sigumba meyam si yamna toina thoi Ultraviolet Kyawal liter marifu capacity oiba water cooler ama Punjab and Sind Bank Thangal Bazaar branch ki branch manager Lakisan S Panmaina Manipur Police Headquarter da kusinakre Punjab and Sind Bank ki chamagatara nipan suba mapok kumon ga mari lainana bank asigi corporate social responsibility CSR scheme gi makhada Manipur Police Headquarter da water cooler kusinaba aduda Manipur Police ke additional DGP L Kailun Police ki makok thongba police officer sing Punjab and Sind Bank Thangal Bazaar branch ke branch manager Lakisan S Panmai amadi bank asigi staff sing su saruk yakhe water cooler kusinabaga mari lainana additional DGP L Kailuna Kalengi Saraba Matamasida ngasi Punjab and Sind Bank ke Maikaidage Manipur Police ke department ta bank asige corporate social responsibility scheme ge makhada water cooler mateng pangbiduna police department asibu puning thogat pibagi damak Manipur Police Department ke Maikaidage Punjab and Sind Bank ke branch manager amadi staff singbo haininga leitana thagatli haiki dispenser is donated to the police department by the Punjab and Sind Bank, part of their CSR. This will help us in our Jawan, our officers. It will greatly improve our performance also. We really thank the Punjab and Sind Bank for giving us this opportunity. Amaronda Punjab and Sind Bank Thangal Bazaar branch ke branch manager Lakisan S Panmaina Punjab and Sind Bank hariba
Bank asi yamna liraba bank amani state asida branch taruk lay Thangal Bazar branch, Chingmairong branch, Laifam Khunau branch, Kurai, Thobal amadi Churchanpur branch ni. Ngasi khusinariba water cooler asi bank asi ke corporate social responsibility scheme ge makhada state asida Manipur police na lauriba thodangbu pukning thogatpa oina khusinabani. Bank asida miyam gi yaifa thoramga mari leinaba scheme kaya ama lairi scheme sing asigi khudong chaba lobi ningba miyamna manak nakpa branch amada laktuna scheme sing asigi khudong chaba lobi yu haiki. Pagi Punjabi Sinbing goina 118 Suba Foundation de numisida police headquarter da koina CSR makhada sumaina water cooler se koina donate tawjabani police department se am thaga chai koina sumaina moinda request orobam tamda moina hararo ya birak damukta aduga pajamia masu akhoi gi bank se 118 Suba bank ni aduna any banking service related lerak so akhoi gi branch Manipur sida branch taruk le Thangal Bazar branch Chingmairong branch Laifam Khunau branch Khorai amadi Churasampurga Thobalga aduna any banking service lerak so akhoi bank na changbiu afaba scheme le aduna akhoi angam mateng pangjage Assam gi maru oiba lup kayana amata oina punsin aduna semlaba Manipuri Autonomous Council Demand Coordination Committee Assam gi mihut singna Assam da leriba Manipur singe yaifanaba gi pandamda Manipuri Autonomous Council ama sembiyo haina Assam gi Chief Minister Himanta Biswa Sarma da memorandum ama Kasargi DC Mridul Yadav ki kuthangda pisinkre Manipuri Autonomous Council Demand Coordination Committee Assam ge Chairman Kangabam Santi Kumar na luchingduna memorandum pisin ba aduda committee gi maru oiba myoi kayana saruk yakhi demand asige saruk ama oina coordination committee asina athuba matamda silchar sit in protest ama pangthokadori ba sit in protest asida miyamna amata oina saruk yabiu haina Manipuri Autonomous Council Demand Coordination Committee ge Chairman Kangabam Santi Kumar na miyamda appeal tawrakli Mihut Kangbu aduna Kasargi Senior SP Numal Mahuta bu handakta Senior SP gi fam karakpada harauba fongdoke pangthokadoriba sit-in protest aduki matangdasu wari sakre hairi. Manipuri Autonomous Council review haidana DC gi through degi Honorable Chief Minister da forward towina ba koi memorandum ama koi sinang mayam changna pijerame masi punamaksida mayama support tobiu aduga Maya punong ta pilhu tawjari akhoi na muk nimit kharni manungda Kujiram Boski mamangda sit-in demonstration masu yamna peacefully ahan singi guidance makhada akhoi naharon singa punna akhoi tawmunoi wam silamnari mado disina bhabili yabi mayam punna ki support nijari Huzik atemba break amatang lawminasi I handle 2025 ki state offer oina taw ngamjare sida aina mesida tamakan sida misi go jasing sina go yamna help tawbigi nichi gi matang na nichi kari no anje khangan ba aduga nichi magi exam si kawaina thagda ke magi technique kari kara leiba sing aduga ma khangda sing takki ba sina sing da misi na help yam to Nitki experience hoiba ai brother sister singa hajani bonde misida leiba facility sing misigi top pa magi magon sing se amtang sigi class da yawaga dobi ho hana hajar ba wala to kan akoi mu lai Admission open. Rich College, Rich Roof Building, Metro Impal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours ta lakpiba yagani 9233287833. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidi gi maru riba liver gi damak dadi kari section thorang lo birib. Novochem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari. Handaki Lakadoriba NEET exam 2025-26 Red Mind Institute Kasambat Piamnakai Manung Daleba Coaching Center Asida Mamangi Jahi Kaya NEET ki qualified Verba Satakya Putukaba Ozasin Subject Singadudi Physics, Chemistry, Biology, Amadi Maths ni CBSE Amadi Council Class 11 Amadi GRP Class 2 Class starting from 23rd June. Honglakliba punsigi lambi sida araiba chaba yaba makhai sasinari. aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung makatarakpa pauda All Naga Student Association Manipur na kaukiba numit mangani naga taba mafam singda laiba lenga ke loisang kising thonglonba ki khongjang sogat aduna Chandel district su ngarang dagi hauduna district asige lenga ke loisang sing thonglonba hokre district asida su Naga Student Union Chandel amadi masigi constituent unit singe volunteer singna lenga ki office sing thonglonba ki khongjang sangsin ba hokibani lengang na FMR chana hanba amadi ngamkhai sambal khaba ki warepu yaningda ba phongdoktuna khongjang asi changchin bani hairi numit nini nong leptana churakpa asina National Highway 37 Imphal Juri Bamge none district ke manung chanba Luangchum amadi Rangkhungkhul anege marakta chingning khaibadagi pung khara lambi fauna rudre ABC aina chingning khairiba mafam singda sengdokpadagi amuk hana lambi fauna re panduna leiramba gari sing chatpa hokre Manipur State Legal Services Authority ke meeting makhada District Legal Services Authority Thobal na sinduna khangabokta leiba District and Session Court Complex Thobal gi conference hall da District Sathi Committee Thobal amadi Kaching Committee ge members singi oiba nongmagi oiba orientation program ama pangthokre Orientation program aduda Thobal CJM Dr. Laisram Rina Devi na Sathi District Committee Thobal amadi Kaching ge members singna tawgadaba amadi pangthokadaba thabak thoram kaya asigi matangda wa ngangki DLSA Thobal ge Chairman Samo Ibjena Pokso Act 2012 ke matangda wangangki thoram maduda sarukya kiba tongan ba committee ge members singa interaction program amasu pangthokre Kumbi AC bu chokhatpagi lambida pukhatnana ba wakhalon ga loinana AC asigi hanage minister Ningthaujam Mangi amadi AC asida mirep oikiba ahantem Sanjoy ga punna chatmina nabagi amadi Sanjoy ahantem lakadori balising ani kuntareta pangthok kadoriba assembly election da mai paknaba Thaujal nijabagi thoram ama kumbi da pangthokre Kumbi Municipal Council ge Ward number 1 da leba hanage minister Ningthaujam Mangi gi yumda pangthokiba thoram maduda Kumbi AC ge tongan ba mafam dagi lakpa miyoi kayana saruk yakhi Thoranga mari leinana hanage minister N Mangi na mihut oiringaida AC asige development kaya Sanjoy ga loinana chakot khongthang gi thabak thoram kaya tawduna lakhi ngasidi Kumbi AC na Manipur gi AC khudingmakta gi hiram khudingmakta sothana lairiba ase aikhoina mihut khanba matamda asoiba laikhibana ni haiki
Sanjoy Ahanthem Manipur da miyam na mihut khanbada afaba achumba mihut khalhodabana majority oina mapung faba leingak ama semba ngamdaduna miyambu wahali ipa ipuna ina khunba wata padaba lamdam ama oina thambiram labasu ngasigi mirolna matik chawa luchingba khandabana ngasidi Manipur kanglaipak mutpaga pangkhak oire selgi langda thuduna lana mihut khalamba sing ngasidi mikap thoktuna achumba mihut khanduna Manipur kanglaipak pu kanba ngamba luchingba khalasi haiki ngani khangau da badagi noma noma gi mayeng taktana maitai leipak da maitai leikidre leibo khar du sim phang mayon da leibo ngamdre mayai lei mayon da leibo ngamdre chingya tayam da tamya da chakre mito mian chasi khongya upulega oto no wana to ne hingre nun sida to maitai adu gumba khang leipak adu gumba civilization do mut khrani da ko haina sona ho ya ba tangkat ama hadaki 2027 ne gi di masagi mari party isu sing matik jana pukat pangamba mapa mapugi mangsat tandana mapa mapuna thanamba thakuna lepa ngame nuai da ko hadna ko gi damata kubak kuna ba ya ba puwari tang sama mito mian chasing da pithokiba iri pak kan ma namauda ba ason ba mikiti oiba hingna siraba adu gumba kunai gi adu gumba tangka ku da lekok sira mayam ya pa khalaga da Aryan Theater Gisu Life Member Oirambi Manipur gi Sakna Rabi actor Khetrimayum Rasi Devina ikhang khanghodana taibangpan thadok kibada Aryan Theater gi Vice President Oiriba Hauba Manikumar na saruk yaduna theater asigi member singa minute ani tumina leptuna awaba fongdokre Laikhidrabi Rasina lising amaga chamapan humpumapan da theater asida ihan hana Raini guiding lu saduna lila yawa horakpada ki makhatana lila chamagi mathakta kumkre hari Laikhidrabagi Thawaina Mapugi Manakta Ingna Chikna Lairuna but theater asigi member singna Thawnibaga Loinana Mahakna Laikhidraba asida theater asigi oina chauna awatpa ama oiragani hairi Aroibada maroiba paw amuka na pizari Home Ministry na CSO amadi kokigi suda laiba militant singa sanariba wari sing transparency leina miyam da thampam to AAP Manipur gi coordinator Biswana Thingamna haikre Amasung Turel gi maru chingi mafam singda nong leptana chubana Turel kharagi imai wangkhatla khre khodong thiningai gi fibam di oidri haidi Huzik fawbagi oina ISTV na pizza ba paw matang sida losinjare meeting tabir ba pumna mapu amuka na krumjari